ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯣꯇꯦꯜꯗ ꯑꯍꯤꯡ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯝꯂꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ꯫ ꯖꯣꯏꯔꯥꯖꯀ ꯒꯣꯕꯤꯟꯒꯗꯣ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯔꯨꯕꯅꯤ꯫ ꯃꯗꯨꯕꯨ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯅꯤ꯫ ꯒꯣꯕꯤꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯏ ꯑꯗꯨꯒ ꯄꯦꯁꯦꯟꯖꯔ ꯁꯥꯏꯠꯇꯅ ꯖꯣꯏꯔꯥꯖ ꯐꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕ ꯑꯗꯨ꯫ ꯄꯨꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄꯅꯤ꯫ ꯒꯣꯕꯤꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯤꯁꯨ ꯄꯪꯃꯜꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯖꯣꯏꯔꯥꯖ, ꯉꯁꯥꯏꯅ ꯇꯣꯅꯤꯅꯅꯦ ꯃꯈꯣꯏꯗ ꯂꯩꯈ꯭ꯔꯣꯅ ꯍꯥꯏꯕꯗꯨꯗ ꯂꯩꯑꯝꯃꯁꯨ ꯐꯗꯧꯕ꯫ ꯂꯝꯕꯤꯅꯦꯅ ꯁꯛꯇꯥꯁꯤꯒ ꯀꯣꯏꯂꯥꯁꯄꯨ ꯑꯝꯇ ꯊꯥꯗꯦ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯅꯤꯅ ꯊꯧꯔꯛꯂꯤꯕꯁꯤ꯫ ꯖꯣꯏꯔꯥꯖꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤ ꯃꯣꯏꯅ ꯂꯦꯛꯈ꯭ꯔꯁꯤ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯍꯣꯏ ꯍꯥꯏꯔꯁꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯏꯪꯒꯤꯠ ꯌꯥꯝꯅꯗꯤ ꯄꯤꯕꯅꯤ꯫ ꯅꯪꯅ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯉꯟꯅ ꯆꯠꯇꯧꯕ ꯂꯩꯌꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯔꯩ ꯌꯥꯝ ꯇꯧꯔꯨꯔꯗꯤꯅꯦ ꯅꯪꯗꯣ ꯅꯆꯤꯟ ꯊꯤꯔꯦ ꯍꯥꯏꯕ ꯃꯣꯏꯅ ꯈꯪꯈ꯭ꯔꯅꯤꯅꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ꯫ ꯊꯕꯛꯄꯨꯗꯤ ꯂꯩꯔꯤꯅꯤ ꯑꯗ ꯊꯦꯡꯉꯦꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯁꯤꯗꯅꯦ ꯂꯝꯕꯤꯅꯒ ꯐꯠꯇꯕ ꯃꯤꯅꯒ ꯑꯝꯇ ꯆꯠꯅꯗꯕꯁꯤꯗ ꯁꯨꯝ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯄ ꯑꯗꯨꯒꯤꯅꯤꯗ꯫ ꯑꯗꯨꯗꯤ ꯀꯩꯝ ꯈꯟꯗꯦꯍꯦ꯫ ꯃꯦꯟ ꯔꯣꯗ ꯌꯧꯔꯛꯄꯒꯅꯦ ꯒꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯝꯃꯗꯕꯅꯤ꯫ ꯑꯁꯟꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯐꯅ ꯌꯥꯝꯅꯗꯤ ꯊꯧꯔꯛꯂꯤ ꯒꯥꯔꯤ ꯑꯗꯣ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯃꯨꯠꯆꯈꯤ꯫ ꯒꯥꯔꯤ ꯈꯪꯃꯨꯠ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯖꯣꯏꯔꯥꯖ ꯃꯊꯥ ꯁꯥꯅ ꯁꯣꯜꯂꯤ꯫ ꯑꯁ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕ ꯍꯧꯖꯤꯛ ꯄꯨꯡ ꯌꯧꯔꯀꯥꯟꯁꯤꯗ꯫ ꯂꯝꯕꯤꯅꯤ ꯀꯥꯏꯅ ꯃꯤ ꯑꯝꯇ ꯆꯠꯇꯕꯁꯤꯗ ꯒꯥꯔꯤꯁꯤꯅ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯃꯥꯒꯤ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯒꯣꯕꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯗꯥꯎꯅꯣ ꯉꯁꯤꯒꯤꯁꯤꯕꯣ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯀꯃꯥꯏ ꯌꯥꯗ꯭ꯔꯤꯅꯣꯗꯣ ꯑꯝꯇ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅ ꯒꯣꯕꯤꯟꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯍꯦꯛ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯎꯔꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯃꯩꯈꯨ ꯋꯪ ꯋꯪ ꯍꯥꯏꯅ ꯀꯥꯔꯛꯂꯤꯕ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯇꯔ ꯑꯗꯨꯗ ꯌꯦꯡꯕꯗ ꯁꯥꯏꯟ ꯑꯗꯨꯗ ꯀꯇꯥ ꯑꯗꯣ ꯊꯤꯜꯂꯤꯕ ꯑꯗꯨ ꯎꯔꯤ꯫ ꯈꯪꯂꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯐꯨꯌꯦꯜ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯫ ꯒꯣꯕꯤꯟ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯃꯈꯨꯠꯇ ꯃꯀꯣꯛ ꯍꯥꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯄꯦꯇ꯭ꯔꯣꯜ ꯊꯤꯔꯨꯗꯣꯏꯅꯣ? ꯑꯅꯛꯄꯗ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯁ ꯑꯝꯇꯁꯨ ꯎꯗꯦ ꯂꯩꯕ꯫ ꯖꯣꯏꯔꯥꯖꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯁꯤꯗꯩ 20 ꯃꯤꯅꯠꯃꯨꯛ ꯒꯥꯔꯤ ꯊꯧꯔꯒ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃꯗꯤ ꯂꯩꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅ ꯆꯠꯂꯗꯤ ꯐꯅ ꯀꯨꯏꯅ ꯆꯠꯅꯤꯗ꯫ ꯖꯣꯏꯔꯥꯖꯀ ꯒꯣꯕꯤꯟꯒꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯝꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯨꯝ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯅꯤ ꯍꯥꯏꯕ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛ ꯑꯆꯧ ꯑꯆꯧꯕ ꯎꯖꯥꯎ ꯉꯥꯛꯇ ꯍꯧꯏ꯫ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯁꯨ ꯂꯩꯆꯤꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨꯗꯤ ꯈꯖꯤꯛ ꯆꯤꯡꯊꯩ ꯃꯄꯥꯜꯗꯒꯤ ꯀꯔꯤ ꯃꯈꯣꯜ ꯇꯥꯔꯛꯄꯒꯤ ꯈꯟꯅ꯫ ꯑꯁꯣꯝꯗ ꯃꯤꯅꯤꯠ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯑꯔꯥꯞꯄꯗ ꯂꯝ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯒꯣꯕꯤꯟꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯒꯨꯝꯕ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃꯈꯛ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯉꯥꯜ ꯐꯪꯂꯛꯂꯤꯕ ꯑꯗꯨ꯫ ꯒꯣꯕꯤꯟꯅ, ꯖꯣꯏꯔꯥꯖ ꯑꯥꯗ ꯌꯦꯡꯉꯣ ꯍꯣꯇꯦꯜꯗ ꯌꯨꯝꯂ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯆꯪꯉꯨꯔꯁꯤꯔꯥ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯒꯣꯕꯤꯟꯅ꯫ ꯖꯣꯏꯔꯥꯖꯇꯨ ꯒꯣꯕꯤꯟꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯎꯔꯤ ꯃꯥꯁꯨ ꯍꯣꯇꯦꯜꯒꯨꯝꯕ ꯌꯨꯝꯒꯨꯝꯕ ꯑꯃ ꯏꯔꯥꯞ ꯂꯥꯞꯇꯅ ꯎꯔꯤꯕ ꯑꯗꯣ꯫ ꯖꯣꯏꯔꯥꯖꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫
Yam pare asigumba ama leirambise. Law, prapap thuna yoksinaba tawse. Asam na hainaduna makoi ani du mafam adu tamna laammi. Makoi ne gari khamliba mafam adudagidi irap laptana leirammi. Makoi ne chatliba hotel gumlaba adusu. Minute mari mangamo khongna chatlaba matung mafam adu yori hotel oirammi. Thongso hangduna leirammi. Makoi ani gumbana nungdang amamba athengda gari yaraktaba miyoi singi khalaga sabiba hotel oiramale. Hotel aduke manungda changlaklammi makoi ani. Manung ado isiksi ihang hang mi amata leiba udi. Kaisu sawa hotel dinati yengwada pikna ui. An fashion oina so tawi. Hauzi matangi decoration amadi style amti yaude adabu. Hotel aduda masat tanan tanali. Hek yengbada pukning singsinba saktam oina tawi. Pumnamak oiduna so hotel adu kiningai oiba maongda pungsiksi. Taibang miyoiba ziba panba amata leitaba mali. Hotel manung aduda tariba makol haibabu. Mapanda nungsit na sapung kalap sitbagi makol adu khagtani. Hotel adugi thongnaw sing adu loina hangtok tuna leiramba oiri. Nungsit na kana silakpaw aduda thongnaw aduna saphu kanda gamlaw no homsilakbagi makol adu Govinga Joyras kadi akibu oina thokli. Mamanaba anidu hotel gi mayai sabuk aduda tumin leptuna leiringai. Makoi anigi tungdagi khonjal amana hanglaklami. Nakoi anibu kana kanano. Kharaga kina leiringai talak aduda khonjal aduna makoi anigi tungdagi wa nganglakpa aduda amukai hena kiraduna khanglawi animakto ima haina. Aduke matung makoi ani ado matung onduni yenglaklami. Matam aduda uri sahi kuntradagina kuntra humdoi fawbugi manungda leigadabi nupi amakhak leptuna leiramliba ado. Nupi aduna makoi anida yenglakpada yeng ado yamna sathiba mi engni. Mamanaba anido na mangonda munna yengduna leikiba aduda nupi aduna amuksu hanjina hanglaklami. Aina hangise nakoi dani. Nakoi ani kana kanano haibane. Govinda kumlaklami handak dilali tawna. Akoi anido. Imanaba amagi mayumda chak sanaba chatlubani. Halakpada kidang thengkri. Lambi asamba thirakpada sigi lambi sida lakpani. Aduga laibak thibana aikhoi anina tonglakpa gari do thau loikraba lambida. Hauji aikhoina leirise kaidano isana khangjadri lambi lamuknari. Gobina asamna hairakpa hek loibak nupi aduna pakhum piba nangdringai Joyrasna amuk makha taraklami. Ingtham tha soibanina ingi lambi sulamhang oina tawrabanina gari manungda lekpa do nungaitri aduna yaradi ekoini mafam asida ngasi lecturegi. Mamanaba anigi wari ado targa nupi ado khare khazik nok thorakpagumna taw. Kumlaklami asamna tablapna khonjalda. Adamna ngasaina kok hayyadra. Nakhoi anigi phibam do. Aina kamdawna di khangane. Ai sungok luri. Noi anina asamna leiramba sida. Wasi haidana nupi ado hotel adogi mapalom de yengi. Gari de leiba udaba aduda amukso hangla ami. Ado nakhoi anina tonglakpa gari di. Gobina kumlai. Adudi lambida khamhori. Isegi hotel siga hek opposite oinana umang adugi wangmada khamlammi. Ado mafamduda yaraktabane gari suju. Nupi aduna amuk hariklami. Pare adu boiradi. Ngasi ahing simadi nakhoi ani aigi hotel sida leklo. Hayeng ayuk ngana nakhoi gari thaudo puraknaba aina miyoi amada phone tawduna kauragi. Athuba matamda khudakta adumak lakanida. Misakto. Lao dex asomda. Aina khoi anigi ming address kikado isingi. Aduga room supiragi. Asi haiduna nupi aduna mang tharaga front desk adomda lakli aduga mamanaba aniduna nupi adugi maangda lepi. Nupi ado file asoba ama puthoraki aduga file du hanglaga madugi matungda hanglak ami mamanaba aniduda. Nakhoi anigi ming hairo. Gobin khumi. Gobin koi. Aina magina Joyras. Nupi aduna pen ama lauraga makoi anigi ming ado file aduda isili.
Asna Gobinga nupi adugana ming address hangraduna room bukto tawbagi wari sanaringai Joyras tu mamai ado koilai laiduna wafam aduda senba thungna asum yenglak ami mana asumna yenglak pamatamda uri walda frame chalaba photo amakhak theliba ado photo ado nupi ani khakki photo ni machal manau oirangani thazai photo aduda uriba nupi ani do Joyras na hanglak ami desk murumda neblibi nupi aduda ise asida photo da uriba nupi ani se masak yamna fazi adagi photo namliba camera angle siso perfect oiri singna aesthetics oirava photo ni Joyras ki wahi khara adu tabada nupi ado sakpam khazai onki magi onki ba matau aduda Gobinadi uba phangli thangna bombi kopta nupi ado karisu tawdaba saduna nokfet tawna khumi phazabani aiga aigi inaw nupi gane punna naminaba photo ni inaw nupi asidi ngasidagi chahi 10 gi mamangda laibak tiba thawdo amada laikhidri inaw nupi dugi mamingna hensana kawai nofet tawna hairekpa wahai oirabasu nupi adugi wa khungang aduda nungai tabagi mamidi tai Joyrasu wado hauke haudururaga amuksu nungai daktri Gobina Joyraski mabuk oida kuningna thilli aduga nupi aduda haireklami ise warobino ko aigi morose masin khara yangbani wa haini haroi khangdabani nupi asu kari su khandi haibagi matagumna makok to fet haidina nokfet tawraklami ai ke su khandeda nangi marup na natrasu atopa mi amanasu adum hangdo leiraba wani sidi ase haidana nupi aduna mamanaba aniduda yamna chamba minok amanok sili maming batha amaji address na singbasing file duda loina li isili madugi matung nupi aduna file do khumjili aduga mafam adudagi thorakduna mamanaba anina leigadaba room adomda mana lusingduna laklami mamanaba anidusu magi matung inaduna lakli room adugi mapayawrakladuna nupi aduna thongsu so ama lock tori aduga makoi ahum punna room manung aduda sangla ami mamanaba makoi anidu room adugi akoibat asum yengla ami room adu yamna simple oi adubu elegant oibagi mahau amasu ayingba singda paholi phamung ani thai living area aduda tv apakpa amasu khili tv adugi mamang oirapna cost amasu thai aduga tv adugi nakan oirapna bathroom gi thong pali nupi aduna asam na haireklami sisine nakhoi anina ahing sima legadaba room ase hotel manungda leiba na henane comfortable oigani haina khanjai ngahaktang leiraga dinner su sida puraklani madu chaba toklaga madugi matung fazana nungaina pothabiro atai kai problems leiri awat pa leiraga so dum haibiro Gobina nupi aduda no fit tawna haireklami awat pa leitrida sinadam yarani ngasi khak leibagibo Joyras na so amo ise hoina bibiba chana thaknabado ekoi hawi hauti thidana ne sajadoini aduga isegi hospitality gi adugi damaktasu thank you iche asamna haidana nupa ani do nupi aduda nulukna ikai khumnabu ulli nupi aduna khumlaklami nakoi ani bu pelhan bhaise aigi thawni aigi mingna yasna kawi jahi so lenga wairangani khali adum ming oina kaurak lasyaida phare noisu nungaina potharo ai su thoklagi good night asam nanga hek wari watai tawraba matung yasna so ka adudagi thokri minute kharagi matung Gobinga Joyraski room ado makoi anigi dinner saruk aduso yasna na thilaklami mabuk thalabasu makoi ani dinner ado hauna charami stock toklaba matung makoi ani do coast aduda minute manga tara potharami madugi matung amamamta oina bathroom da sangduna hot shower tokthokli aduga magi pajama sahong toklaga masagi phamungda kaduna tumba themkhri room adugi bulb ado muthatlaga makoina leriba hotel adugi manung oina room amadegi nupi amagi khonjalna kaptana lawraklami ai bukan biyo ai babungta kan biyo makol ado amurak anirak tatana lepal leita hanjin asum tarakpa adugada Gobinga Joyras kado tumba yadraduna mikap thoraklami
Nupi adugi khonjal na amuk sukap laga hairak-lami. Kanamta laytabro. Ay mo mutakan biyo. Karomdagi tarakpa makhol no khangdaba khonjal ado tabada nupa anido ngakchani. Masa-masagi phamungdagi haugat nabadi natri. Joyras na hanglami sonthangna na tapna. Atopa pine takini matagumna. Khonjal se taba natra Gobin. Kanaguma miyo emakapamali. Gobin na so. Aishu tayi. Khonjal se karomdagi taraklino khangnaba haife thuklaga yengusiro. Hoi yengsi. Magi mo ongsi yamna upay litana kapasumali. Asam na hainadana makoy anido phamungdagi haugatle. Aduga thonglomda laktuna thong ado hangdoklaga munna tari makhol ado karomdagi lakpano haina. Amuksu khonjal ado magni. Kanbiyo. Ay babukta kanbiyo. Hantakti khonjal ado mayek aduki matik sengi. Henna naksalakpagumna sutawi. Nupa anidusu khangningbana langtak na bahelaklami. Hallway paring aduda hanggat handa chatuna Joyras matomta murum soli. Khonjal se mayek sengliba. Asina takpadi anapa mafam asida lakpa khonjal ni. Soigi room paring asidagi oirangwadaba sumali. Gobin na mo hairak-lami room anakpada amada makut thinduna. To, ayna khanmada segi room asidagi mali khonjaldo. Joyras su yengi Gobin na makut thinduna takliba room adomda. Maduday makoy anido tabli room aduki manaktamna changsali. Laibak phavana room aduso so lolamdi. Ngasay makoy na room sing adu faurga lakpada room kudingbak loina so lolhawbagum tawkibani. Aduga housing na room adu khakta so lolamdaba aduda makoy anido khara khazikti ngaksanai. Joyras na room adugi thong ado tapna khazik hangdoi aduga makoy animu yenglaklami. Room adugi manung aduda. Manung adu yamna motla ui. Mansu yamna malli. Uful waiful yamna thangli. Store gi room gumba oirangani haina chungni. Makoy anir room adugi manung changi haina hek tawbaga. Karomdagi no khangda. Yaisnana makoy anibu khamlaklami. Yaisnana khonjal wanglap jaidaklami makoy anigi tunglumda. Hey, kaino no ani na tawrise? Ahing asuk thengla kansida nasa gi room da changi di haidraga kaigi mapanda thoklaklido. Gobin ga Joyras kadu khangpret khangi. Yasnagi khonjal adu tabada. Gobin hairaki. Sorry. Ekhoy bungak bigani. Ekhoy ani karigumba ma thisi haina changi toromani manungda. Joyras na sumating pangsilaklami. Sige manungdagi khonjal amatai. Nupi amana mating pangbiyo haina thamoy sokna kapagi makholni. Yes nana. Kanagi nupi ki khonjal no. Hotel asida ba. Hauji akhoyong khaktani hotel asida leiribase. Mangda taba khonjal oirangani. Natragana wakhalam pangsala sakan pa oirangani. Yes nagi wahai edu taraga makoy anido amoke hena ngakri. Joyras na. Ado yes na. Aikhoy gi hek nakongmak na taraba khonjal ni. Taibangda taba khonjal nati. Gobin na so. Hanjin sumtarakpa dudi aikhoy gi wakhalna pangkhalda kanjinbagi nati. Sengna asengma oina tabani. Yes na jo handakti khara sathirap hairak-lami. Hauji ahing yamna thenglabani. Soida problem thohanbai mahut nasagi room manungda sango aduga tumuro. Aduna afabo oigani. Yes nagi matau aduda makoy anido kithikkirum tawna mako adu nomi aduga makong adu thangningda thangduna makoy gi room tamna laklami. Masa ki phamung aduda hipnari makoy ani. Gobin adu mamita seling mathak aduda yengka na hangi. Joyras nangsu khonjal adu taraba natra. Adubu aikhoygi wakhalna pangkhanda khanjanba oigadoirane. Joyras na asenggoina taba makolni. Hoziki room aduda kariguma thawdok kharadi thokli. Mado khangdoktaba yade aikhoyni. Joyras na hairiba wado yaningi haibagomna Gobin so makok adu nomi. Gobin na amukso hairak-lami. Hotel manung asida aikhoyna khangdaba kari leiri haibado yamna khangningi. Joyras na hairak-lami. Afaba poti oirangwadaba mandi. Asumna makoy anida wari sana adumak tumthak. Mathangi numit ki ayukni. Pung 8 mung tarakpa aduwaidani. Thongnau adudagi
Nungsa mangal changlakpa aduda makoi anido mamit ado tapna pangthoraki. Tumba haugatladana makoi anido brush tawthokli. Fajana iruza mai thajak thokli. Aduga amuk bathroomdagi thoraktuna firol anawa ama hongdokli. Ngasai ayuk makoin hek makeup thorakpa adudagi hauna hauzik phawbase makoi anigi wakhalda adumak chuduna leiri. Ngarang makoi anina takiba nupi adugi khonjal ado amuk suchinarakta natti. Ngarangido makoina wakhalna pangkhanda khanjanbagi oiribra hainasu. Asamna makoi anina wakhal phombangnana leiringai tanja aduda makoigi anigi room adugi thung adu mapandagi kokok haina thilaklami. Gobin adu thunglomda lakle aduga thung adu hangduna yengba matamda Yesna adu achapot ngakta hapa trolley amaga loinana thongjil aduda leplaga leirami. Yesna nofet tawna wispirak-lami. Good morning. Gobin ga Joyras kanasu wish tawi. Good morning, good morning. Yesna na hairak-lami. Ngarang ahing phajana tumba natra. Hotel sizu adum leiba nungaibanida. Umang wamang oijarabaso. Gobin adu nofet tamak tawduna. Hoi, phajana dum tumme. Leiba yamna nungai. Chana thaknaba singsisu mahau loina lei. Yesna na amu hairak-lami. Adum na haibibagidama thank you so much. Nakoigi gari thau purakadaba mi adusune aina phone tawduna kaukhre. Ma hausi thaba ama tawri adu loisilamlaga laklage ne haire. Warasu wana ngahaktang dingai biroko. Ase hairamlaga Yesna do makoi anigi breakfast adu piramlaga mafam adudagi satkre. Mamanaba makoi anidisu breakfast adu chathokle. Aduga ngarang nungdangi thongdok adugi matangda wa amuk khanaduna leirami. Mi atopa kananasu tadanaba haiduna Gobin chirar oina sonthangnana hairak-lami Joyraski khaktananaba ongda. Sumaina tawrasi. Hotel asigi kachin koya mafam sinba thungna. Aikoi ani check tawthoktaba yadi. Aikoina khangdaba aronba ama hotel asida leiri. Haiba ithazai. Madu khangdri phawba aikoi ani mafam asidagi hanba yadiko. Hoi, aisu adumna chungni. Ngarang aikoinina store room aduda changi tawbada. Yesna na khangsaw sawbai type-da torakibada. Maram ama leibagini. Aduga ngasida mo yam friendly oibagi maongda tawri mase. Asi haiduna Joyras na mamai adu fatlaiduna yenglubada ka adugi thongnawdudagi uraklami. Yesna do hotel adugi gate da car ama khamliba aduda kakhatkiba adu. Adu ubada Joyras na khangai hairak-lami. Gobin, tu yengo. Yesna se car ama thawraga kadai ma chakidori. Gobin su thongnau adudagi yekthorok-lami uri. Manasu Yesna na car ama thawraga mafam adudagi chatkiba adu. Gobina yare chapsare adudi. Hojikti masu leitribanina hotel sigi mafam khuding changdudane. Kaikai legi habado yengduba yada. Aduga ngarangi phibam adugi hens natraga clues biba yaba. Posak kaikai legi kupna yenggadabani ko. Hoi ado khara-kharadi chekshansi ko ikoi. Kanana khangba mafam asida kailei heba. Asamna hainaraba matung makoi anido room adudagi thorak-lami. Aduga aki tujungbagi masak oiraba hotel adugi mafam khuding kari lei haina thiba haurak-lami. Pungkhai mukki sangde makoi anido koisat chattuna kari lei haina thirami. Aduga chingnaningai oiba posak amatadi phangba ngamlamte. Madudagi makoi anido hotel adugi desk adaida ngaihak amu phamduna wari saduna lerami. Makoi anina asumna phamduna leringa ikang khangudana desk adugi saruktagi posak amakak laimaida tabagi makol ado tarakami. Mamanaba anido wari sanaramba adu chap lepduna mamai ado yeng thorakpa matamda uri. So amakak taduna leramliba ado. So aduda sena macha amaso te oina napami. Joyras na laimaida gi so adu khungkali aduga so aduda munde yengi. So adugi maningi sarukta store room haina thariba ado Gobin na hana uri. So aduda tek oina napiba chena macha ado Gobin na fat lauthoi. Aduga maduda iramliba wahising ado munda pai asumna irami. Store room dugi manungzang pamaduda nakoina thiriba posakto adu soidina phangbangamgani. Gobin na paba loiraba matungda Joyras na amuk pai aduga pantharuba tawda hangnaruba tawda makoi anido store room tamna lakli.
Thonggi so thinjinpham aduda Joyrasna thonggi so adu thinjinduna thong adu hangdoklami. Room adu imamamduna leirami. Ka hena amamba aduda room adugi manung adu fazana mayak sengna uba ngamlamdi. Uchina sina ka adugi sui ado paliba ado gobina uraduna sui ado on tawi mafam ado pungan gali hauzikti. Maido hek thalakpaga makoi anina ihan hana uriba saktamdi. Room adugi wall aduda angang ba ikhingna mayak sengna lana chawna iduna leiramliba wahi khara aduni asumna iramni. Mafam asidagi thuna chakro nakoigi punsi awafamda soidan tarani fatraba postak amakhak hotel asigi manungda leiri. Wall aduda iramliba wahi khara adu paba hek loibaga karamna no khanghauda ka aduda paliba thong ama masa matomta CHAPHU kanna hangdokki. Aduga mapadagi ing lauba sahum kanba nungsit amakhak manuk aduda sisilai. Nungsit ke sahum ado kanbana makoi anido mamai ado mapa ngakthokse makuna khanduna aduga lemai da subhamthai. Thangnaba mikupta ngarange adugumna nupi amagi khonjalna kaptana laurakpa bakhol ado makoi anigi nakungda tarai. Ahibu kadbiyo ahibu mugda kanbiyo. Nupi aduna adumna kablakpa makhol ado tabada mamanaba ani ado mamit manado langthoknada phat mamai ado laiduni yengi. Room adugi kachil amada mingsel asangba malairiba aduso makoi anina uri. Makoi anina mingsel aduda yenglakpa matamdadi mami sami oina nupi amagi sabalda mingsel aduda mami taduna leirami. Mingsel aduda uriba nupi adugi maithong ado makoi anina hana kadaida ma okhiba nupi amagi masak oina tawi. Mingsel aduda uriba nupi ado sahi naha oiribi nupi aduna makoi anibu makut khattuna kobugumna tawraklami. Tanjaduda thongnau aduda fauduna mapandagi kanna nungsijo chizalaklami. Mingsel aduda uriba nupi ado chimbal khajik lengba hawraklami. Wai khara haigadabogumna aduga magi khonjal adusu Gobinga Joyrasgagi nakongda sonthangna chirol oina tahalaklami. Nakoi anigi punsi khudong thiba tagadabagi ngaiduna leiri. Isena nakoi anibu soidana hatbikragani. Joyrasna makol ado haun lawi mingsel aduda uriba nupi aduda yenglaga. Kanana akhibu hatoido. Misak ado kanano. Gobina lawi. Nangi nasi harisi kanano. Akhibu karigi hatoino. Nupi ado kumde makoi anida adumuk yengduna lei. Thangnaba mikupta mamanaba anidugi mangda chena amakhak nungsina homjinduna taraklami. Mamanaba ani ado yengni aduga chena aduda amuk yengi. Gobina chena ado kungkali. Mallaba machu olaba. Sutek natek taraba chena amani. Gobina chena aduda hangtokli. Wahi khara iramli chena aduda. Iramliba wahi sing ado makoi ani pamini asamna irami. Kaigumba sigi chithi se nangna paba thoklabadi engonda hauzik kari problem thokli kari mayoknari haibado nang soidana khangdagani. Aibo amukta kanbi aigi punsi hauzikti awafamda tari. Stanbiduna aibo amukta kanbi. Maramdi aigi isi yaisnana aibo soidana hatkragani. Babana thamlamba lanthom mayamase pambana isi ado angawbi oli. Babagi lanthom mayamse ma khaktagi oiningbana mada aibo hatnanaba hotnari. Aibo amukta kanbi. Chena aduge aroibada hensana hainasu irami. Chena aduda iramliba waron sing ado parubada nupa anido stock chatli. Hotel asigi mapu oiriba yaisnana magi hek manaw nupi oiriba hensanabu hatpani khanglakpa mikupta bakoi anido haifang khangdaba ihul ama phauruklami. Anido ningamdana amuk yengla ame mingsal aduda uriba nupi aduda. Pi ado amuk su chipal chingla ame. Mana wangang ning bagi makhol ado makoi anigi nakongda sonthangna taraklami. Isi aduna aibu hat kibagi laman khumdriba phawba aigi thawaina lairam lenda ingna chikna leiba ngamdri. Aina koi anigi mateng loba pami. Chanbiduna aigi mateng pangbiu. Joyrasna hangi. Kari mateng no? Aikoi anina nangonda pangadabase. Nangna adamna chakna leibado aikoi ani sunungaidaba poi. Hayo. Aikoi anina ngamdaba mateng oirabadi pangi.
Nupi adugi thawai aduna amukso hairaklammi sonthangnana. Tu asigi table asida makhum khumjiliba patra ama leiribase ubra. Nupa ani du yengla ami table adomda uri. Jar makhum khumjiliba ama leiriba ado. Gobina. Uri. Thawai aduna makha taraklam. Patra asida lang ahing bana kiraba. Life dibi ama yaubani. Life dibi aduda mahana aigi thawai hapsenduna thammi. Aduga ibu kahasidagi mapan thokpa sunghamgamdanaba haiduna. Mahana patra asida aigi thawai changlaba. Life dibi asigi hapduna thammani. Ngarang nakhui anina thongse khasik hangdoklamba. Aduna aigi thawaina life dibi asidagi thokpa ngamlibani. Ise yaisnagi mathakta laman khamba ngamdanaba. Aigi ka ase lan thokduna satpa pami. Aigi apamba ase nakhui anina thonghanbi. Gobinna nana haribase patra ase thugayu hairibra. Nupi adugi thawaina khumla ami. Patra ase makhum hangdo. Aduga life dibi ase tongana table asida tham. Aduga patra ase machit thokna thukaibiyo. Asika hairam laga nupi adugi saktam adu mingsel adudagi mangkri. Nupa ani do mamai do koi leidu nathi adubo. Adumak thiba phangdre nupi adu. Thangna babikupta Gobinga Joyras ka do pukpuk hogali. Gobina hairak kami. Dharugumse. Yasna lak adi paragtani. Sasat jar ase thukaisi. Gobina adum na hairak padagi Joyras makoi ani do. Table adugi manakta changsile aduga. Joyras na jar ado makum hanglaga manungdagi life dibi ado lokthokli. Aduga Gobina jar ado lemaida sapukana langkhai. Likligi board oibana jar ado lemaida machet mase tana kai. Joyras na sulang ahing bana kisaliba life dibi ado table ado da thamlammi. Thangnaba mikupta baikho angoba khara jar dagi machet sing dudagi thoraklami. Baikho sing aduna hens nagi saktam lauraga makoi anigi mangda leptuna haidaklami. Thagat wai khara. Thagat jari nakoi animakbo. Punsida nungayai phabada migi laman tuhundaba oyuko. Asi haiduna Gobina Joyras kado tokfit tawrumlaga hens nagi thawai aduna maikhu ona ka ajudagi thokibado nupa aniduna momon tawni yenghawi. Ngayaki matungda Gobina haidaklami. Thoslaw. Asumna hainaduna makoi anido ka adudagi prap thoklaklami aduga thong adu solon silmlab matung. Dex adom da laklaga so ado. Dex ki ani subarek aduda thanami. Maduki matung makoi anido. Makoigi room aduda laktuna makoi anigi pochesing adu loishili. Ngaki matong room adudagi thong ado mapandagi kokok haina thilaklami. Yaisna oirangani khangi makoi anisu. Joyras na thong ado hangdokli. Haina yaisna adu nokmi leptuna leirami thongjil aduda. Joyras na hairaklami. Hai. Yaisna na asum namo. Nakoi anigi gari thawdo purakadaba mido. Nungdang oina laklagi hai. Yardi ngasisu adom leklagera sida. Joyras pisumdu sulup tawna. Jingnaba miyangna yaisna da yingduna kumi. Hoi, yengage. Yaisna na. Okay. Aisu adu haigena lakpani. Chatlage dudi. Asumna hairam naga yaisna chakri mafum adudagi. Joyras na so thong adu thingzali. Aduga Gobin gi manakta changlaktuna. Tamlari hauzikta yaisna na hairam bawai sing adu. Gobina magese ekoi nida karigumba khara tawrakadaba mali. Yamna thona mafam asdagi chataba yadi ekoi anima. Joyras na so hairaklami. Yamda phone tawkrasi. Ai location thakragi. Sigi mafam sida khara thuna ekoi bu lawala o hairasi. Hoi moi khara yamna laona haiko. Asumna wata narba matungda Joyras to yonggi mida phone tawduna lawala o haikri location su thakri. Yonggi mina so khara thuna laklagi haidaklami. Pung ani muki matungda Joyras ki emungi mina makoi ani bu lawba laklami. Gobin ga Joyras ka jo chanaba haiduna Dex adongda lakli aduga yaisna ka wari sanarami. Makoi ani chatlagi haiba aduda yaisna do sakfam ado yamna hanjinki.
Magi ningba thongdrabagumna maithongda khoisaunabagi mami tai. Govinga Joyraj kasu kuina pantharamda adumak chatkri hotel adudagi. Imungi miyoi singa loinana nupa adinduna chatkiba ado thawai chakna makhya chikna yengduna lehoi yaisnana. Numit adugi numidangdani yaisnado magi ka aduda sofada matomta ungduna famlag leirami. Hotel asid thabak tawbagi hehek lakbi nupi aduso ngarangdagi lakdre ma masa ngamdre haiduna. Aduna ahing simadi yaisna matomta hotel aduda leiba tarami. Numidangi pung nipal mutarakba adwaida ma dinner sananaba semgi khana kitchen adomda laklam. Mana kitchen de hek changlakpaga dining table adomda mi amakak mangolomda tung onsinduna leptuna leibagumna tawriba ado yaisnana michina khasi uhawi. Hadakti mamamit ado khushilap tawna munna yengla ami mami adomda adubo munna yengda yengsiluba matamdadi pochai thamliba sing adogi mami oirami. Yaisna chaning tana sor ado amurak sangna huntoi aduga kitchen aduda changlami. Dining table adomda laktuna chair amba chingthoklaga phamle aduga ngasai mana semba loi raduna kupsilaga dining table mathakta thamlamba dinner saruk ado loduna dinner saba horiklami. Mana chak saba mayai chalakpa adwaidani kitchen ge thong ado tapna hangdorakpagi makhol ama yaisna ki nakongda tarakpa ado yaisna matung onduna thonglomda yenglaklami. Ngasai mana ngasilamba thong ado hangdoktuna lirami. Madu ubada yaisna chinglarap tawi adobo dinner saba ado adomak makhatsa samthai. Thangnaba mikupta amuksu magi matung oina miyoi amana sonthangnana matomta wa haisabagi maongda juja juja tawbagi makhol amasu taraklami. Hadati yaisnana khajik kirap tawraklami. Chaksariba ado prap prap loishladuna makut hamdokli aduga matungda hanna yenglambada dining chair adudagi hawgatuna thoklaklami. Yaisna thong adugi manak yobag nangdringi thong ado masa matomta sapu kanna gam launa thingsinki. Makol aduda khangprek khangi yaisna sor tanik tanik holi. Tasingna ma aduki matik kirami. Ngasi thokliba thodoksing asida. Yaisna tapna thong ado tapna chingsili. Aduga thongki handle ado tapna paiduna thong ado so tapna hangdoi. Sor amurok sangna hontoklaga ma kisendagi thoraklami. Aduga magi room tamna prap laami. Magi room ado yauri. Thong ado chena thingzili. Aduga phamungda kakatuna blanket aduna makok yongna chingkhatlaga mamit ado ushinduna tumba themi ma. Adubo pak hetum thabayadi masada akiba amaka loina adumak leiri. Yaisna nakabak tum thaba horakpa timing adudani. Magi phamang aduda miyoi amana hangada handa chatpagi khongthang makol aduna ma mikap thoraklami. Yaisna mamit ado uyu idi pangduna makokta kupsiliba blanket ado fat chingthai. Aduga phamang adomda yenglaklami. Matam aduda uri nupi amagi sabalda mami sami oina kanano machatuna leramliba ado. Madu ubada yaisna mamit ado khangsing singi munni yengi saktam adugi maithongda adubu mamai puma masamda loina khumjinbana miyoi adugi masak ado yaisnada ubangamlamdi. Setliba manjinaraba prok adusto I khazik taibugum tawi. Yengbada akibagi masakni isada tu chungba pokani. Yaisna sor ado tadik tanik holi nupi aduda munni yengduna lay. Thangnaba mikupta nupi ado chatlambadagi chap lepi. Aduga yaisnada fat mamai ado lesilaknami. Nupi adugi mamai di udi masam aduna loina khumjinbana. Thangnaba mikupta hensnagi khonjalna yaisnagi nakongda sonthangnana haiba taraknami. Aibu minung silaitana hatkiba thodokto kumja masing yamlakli. Amaibi tanaduna aigi thawaibu mapal thokpa ngamdanaba lai phidibi amada hapsenduna thamkiba ado ai kaudri. Ka adugi manungda kuiraba chahi tara ase aigi ningtamba pidaba makai thamkiba hausiti nangi matam yaurakli. Matam aduda nangbo kankiba amaibi duna mikup asida nang bukan meriyam ngambriyingsi. Konjal adu taba matamda yaisna tapna machinda soli. Hensna nangdi kamdauna.
ꯍꯦꯟꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯆꯨꯝꯕꯒꯤ ꯃꯥꯡꯗ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ ꯍꯦꯟꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯟꯁꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯍꯦꯟꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯉꯛ ꯑꯗꯨ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯅ ꯊꯦꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯁꯅꯥ ꯇꯞꯅ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯀꯞꯇꯨꯅ ꯍꯥꯏꯖꯩ, "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯦꯟꯁꯅꯥ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ." ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯟꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯏꯁꯅꯥꯒꯤ ꯃꯥꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯔꯨꯝꯒꯤ ꯁꯦꯂꯤꯡ ꯃꯊꯛꯇꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯇꯟꯊꯥ ꯑꯃꯗ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯌꯥꯏꯁꯅꯥ ꯂꯣꯝꯗ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯏꯁꯅꯥ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯏ꯫ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯕꯒꯨꯝꯅ ꯍꯥꯡꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯌꯥꯏꯁꯅꯥ ꯀꯞꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯅ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯨꯗ ꯃꯥꯒ ꯁꯛ ꯃꯥꯟꯅꯕ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯉꯛ ꯁꯝꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯂꯥꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯃꯃꯤꯠꯇꯨ ꯆꯦꯖꯠ ꯎꯏꯁꯤꯜꯂꯤ꯫ ꯈꯖꯥꯏ ꯊꯛꯇꯁꯨ ꯄꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯝꯅꯅꯣ ꯈꯪꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯍꯨꯛꯆꯤꯜꯂꯛꯑꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯊꯧꯔꯤ ꯑꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯁꯦꯂꯤꯡ ꯃꯊꯛ ꯑꯗꯨꯗ ꯊꯧꯔꯤꯗꯨ ꯌꯥꯡꯈꯠꯂꯦ꯫ ꯌꯥꯏꯁꯅꯥ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯥꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯎꯔꯛꯂꯝꯃꯤ ꯍꯦꯟꯁꯅꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯒꯤ ꯁꯛꯇꯝ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤꯕ ꯑꯗꯨꯁꯨ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯁꯅꯥꯅ ꯃꯁꯥ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯧꯔꯝꯂꯒ ꯑꯗꯨꯃꯛ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯥ ꯃꯁꯥꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯁꯦꯂꯤꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯈꯣꯜ ꯍꯧꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯃꯥꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯍꯣꯇꯦꯜ ꯃꯅꯨꯡꯗꯨꯗ ꯅꯠꯇꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯟꯗꯨꯅ ꯇꯥꯏ꯫ ꯄꯥꯎꯆꯦ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯍꯣꯇꯦꯜ ꯃꯨꯟꯂꯥꯏꯠꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯥꯏꯁꯅꯥ ꯆꯅꯨ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯁꯥꯃꯛꯀꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯍꯦꯗꯂꯥꯏꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯒꯣꯕꯤꯟꯒ ꯖꯣꯏꯗꯥꯁꯀꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯩ: ꯄꯦꯟꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫